ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯡꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯅꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯁꯤ ꯃꯦꯟ ꯍꯥꯏꯇꯥꯔꯦ ꯔꯨꯝꯁꯤꯡꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯣ ꯂꯣꯟꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯎꯍꯧꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯁꯥꯡꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝꯂꯛ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯑꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯕ ꯑꯃ ꯄꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯃꯤꯐꯥꯏ ꯈꯨꯟꯗꯤ ꯂꯩꯔꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯍꯩꯅ ꯅꯥꯟꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯗꯨ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯕꯒꯤ ꯊꯕꯛ ꯑꯗꯨꯅꯤ ꯆꯠꯊꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯎꯍꯧꯕ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯃꯁꯤꯗꯩꯗ ꯃꯌꯥꯝꯗ ꯄꯟꯕ ꯌꯥꯔꯤꯕ ꯃꯐꯝꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡꯁꯤ ꯒꯕꯔꯅꯔꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛꯁꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯗ ꯈꯣꯜꯂꯥꯎ ꯂꯥꯎꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯆꯣꯞꯄꯔꯗ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯄ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯑꯣꯐꯤꯁꯁꯤꯡꯁꯤ ꯁꯣ ꯂꯣꯟꯖꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯁꯤꯗ ꯄꯨꯜꯂꯤꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗꯁꯨ ꯗꯦꯁꯥꯝꯁꯦ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯅ ꯉꯁꯤ ꯄꯨꯡ ꯑꯅꯤꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ CEO ꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯃꯨꯛ ꯑꯣꯐꯤꯁꯇꯨ ꯁꯣ ꯂꯣꯟꯁꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕꯗꯤ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯂꯣꯟꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯐꯝ ꯑꯁꯤꯗ ꯗꯦꯁꯥꯡꯒꯤ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯑꯒ ꯁꯣ ꯂꯣꯟꯁꯤꯜꯂꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯒꯤ ꯃꯁꯤ ꯃꯔꯝꯁꯤꯗꯤ ꯈꯪꯕꯗꯤ ꯂꯩꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯝꯕꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯔꯤ ꯐꯥꯐꯨꯟ ꯇꯧꯔꯛꯀꯗꯧꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯕꯗꯤ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯃꯈꯥ ꯇꯥꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯣꯐꯤꯁꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯃꯛ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯔꯤꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯀ꯭ꯋꯥꯀꯩꯊꯦꯜ